ngasi aikoi awa ana nangaba IDP singi policy amasung leibak asi karam na ngakani amasung shanti porkani ngasi aikoi macha sing tilhau thau gi bak issue aikoi state government sina salaiba ngamaktrabada aikoi gi leibak asi ngakpagi wafamdi how can we do it, how can we protect it? It is quite impossible, sir. Aduna ai lotion jage ai point sir aduna masi punomaksi ngasi house isina aikoi masi ki concrete oiba road map ama pibidrabadi aikoi hayeng digi assembly session yaudru su yare sir. Thank you, sir. Sir ngasi di home nina aikoi ki state si parja singna assembly hayeng adagi hangsi tang trying to chathaga dabasidi aikoi reiba mayam sing si adum aikoi the questions and answers debate adum khara tawraga adum chatkigani issue asidi chathariba session asida home gi nainariba wafam asida yamna concrete oiba road map ama nainahodaba taragadi sir parjana question hangakani sir mi amagi yum magi boundary masak khangtana thiba khangdana pura tangoi tana aikoi gi bulldoze na takhairaga mangkhibase me pak khangda masagi boundary masagi yum gi boundary ba khangdana mangkhibase manipur da thoiba handaki violence asina ahan ba oina ui mathangda honorable member Shri K Megachandra Singh. Thank you, Mr. Speaker, sir. Sai demand number 7 police home department si khaktani sir matam khara yaragadi PBY point di hanjan nazaroi sir matam ni dum mayam low we do kitang di tension na bona biro. Thank you, sir. Sir, aina thangatsabasi fails to protect lives and the properties of the people of Manipur. Parja Singi Punsi Amasung Lantum Sarkar Sina Ngakadabasi Ngaktre Haibani sir. Renana sir ngasi si home department ina Manipur Punamakna Aikoigi Ngasigi house ki Hoigi demand discussion si Pajana Nainabiramgani, Yangbiramgani, Aduga Sarkarna Ngasigi si solution ama pubidaktana Pajana Tawidadi Yam Nungaini Haibasi opposition side tegi Tazabasu Tamzari sir. I point the lecture about the sir Megi Tang Ahum Degi 2023 Degi Satra Ibasida Atuki Matik Amang Ata Punsi Kaya become the Kiba Tongan ba Sikibada Natana relief camp Kayada Nasi Mi Lissing Humpu Hena internet displaced person oina inmate sing mayam akoi leiba koi thengnare adagi mi chani hen si hiba adagi tongan ba mi mangkhiba kaya masi punamaksi masiga mari leinana aina pukhacharakpuni sir tashengbudi sir masi punamakasi aikoi gi sangvidhan na piba aikoi punamaki hakni sangvidhan da hairi sir right to lives with dignities haibasi sangvidhan gi article 21 the fazana iri protection of life and personal liberty. No person shall be deprived of his life or personal liberty except according to procedure established by law, sir. Asumna sangvidhana aikoi parja punamaki punsi mayam si kannana bidokte piri adubu ngasidi yamna fundamental loiba rights haksi lengak asigi makhada aikoi punamak phangba ngamdadana awaba phibamda aikoi mayuk nari sir loinana right to life with dignities haiba sidi sir aikoi gi fundamental right masina right mayam degi khwai degi maru oiba masi fundamental right masina heart of fundamental rights hai masina fundamental rights sigi khwai degi aikoi gi thawai ni haidana aikoi gi Indian constitution ta takpiri maramaduna ngasi gi laingak sinadi aikoi gi asigumba sarkar sina ngasi sangvidhan piriba mayam singsi inthokna aikoi wana ngakre wana ngak kan bangam khidre punsi kaya pikhamna khibasi aikoi nungaite aduna masi sarkar na daita lofam thoi haibasi aikoi gi
right to life si ai thamjaningi sir loinana anisuba point da right to properties haibasi ai punamuna khangi bharat ki संविधान da article 300A da masi phajana iraga ai punamaki lan thum ngak pa haibasi sarkar asigi mathauni BJP lenga asigi mathauni double engine government asigi mathauni haibasi संविधान na ai phajana parja miyam gi damakta iduna thambiriba mayam singsi ngasi paikhat pidaduna ai punamaki lan thum si sarai thokna sathi ba mong to mangkhre asigumba manipur da mangiba lan thum yum kai aigi properties masa masa gi properties mayam singsi prithvi da mutong udri hoi karigumba mafam kaya da thokiba lan thum kaya mangkhiba adagi bharat ki manung da gujarat ta kari da mangkhiba khotkhiba koi ui tagum sungsar mi amagi yum magi boundary masak khangtana thiba khangdana pura tangoi tana ai ki bulldoze na takhairaga mangkhibase mi pak khangda masagi boundary masagi yumgi boundary ba khangdana mangkhibase manipur da thoiba handaki violence asina ahan ba oina ui sar aduna maram aduna ngasi ai puramaki hak mayam संविधान na piribasi laingak asina ngaktre haibasi taseng laba tarang laba adigumba wafam amani haibasi haiman thoi sar aduna masi sarkar gi dai ta oifam thoi sir masiga mari leinana aina laksaningi ba point di sir sarkar asina masigi accountability and the responsibility haiba wafam si lakpada ai gi संविधान da piriba hak mayam sing si ngakpa haibasi sarkar asigi dai ta oibanina sir sarkar asina haikhiba lei May gi tang kunma thoi 2023 Honorable Chief Minister ngasigi Leader of the House na haibi khibo wafam am lei madu May gi tang kunma thoi tawdogadu numira dugi program madu States Observe Anti-Terrorism Day haiba adigu pangthokhiba numit amada haikhibani sarkar asina aikhoi CM Honorable Chief Minister admits security lapses intelligence failure in a program of State Observe Anti-Terrorism Day haibasi May gi tang kunma thoida Honorable asigi Leader of the House na phajana mayek seng thamki maramaduna mayam praja punamakna sarkar sibu ngakpinaba haidana amna phajaba statement ama haiki madu ekhoigi asi suaina Shanghai Express ki English ki magi Daily News ta phajana haikiba aina madu phajana record oina thamjari sir masima next ta madudagi khitang kumtharakpada July gi tang 30 2023 madusu aina Shanghai Express ki English kalam da phajana ina thamjanjari sir masida haibiki Honorable matamdugi double engine ki center da laiba External Affairs Minister Shri Rajkumar Ranjan Singh mahaksi adigumba isamsam misamanate Union Minister of State for External Affairs mahakna haiki matamdu da magna thambigi si collapse in the law and order haidana masi mahaki statement moina thokhibani then sir mahaksi External Affairs su oi adagi plus manipur gi core issue siga su mari lena bayam related oiba wafam lei karium kan the statement nam su haiki mahagna ngasi thoiba thodo the issues of the core issues of Manipur masi the Honorable Leader of the House na masi hairi base ma being the External Affairs Ministers mahagna Union Government da state asidagi CM of asibhog iraga khanghalakpa laite haibasi he stated very clearly I was the witness I was present when he stated this statement masi aikoigi central government gi External Affairs Minister amana when the Honorable Chief Ministers stated about the core issues of Manipur which includes the illegal immigrants across the states of Manipur. Masi punamaksi aikoigi leiriba Union Minister
amadi state sigi leader of the house na thambi ki bayam clear roiba myam public domain da tham ki wa pham ngaktani masi semjan sajang lo wahi nate sir loinana now asiga mari lenana core issue haidana news 9 the honorable leader of the house na manipur gi housing thoiba wafam si what are the causes of these issues haina haiba matamda mapan dagi sangakba illegal immigrant mayam singsina sanga aga popi tha adagi forest mayam koktharak padagi forest mayam ngakna ba honarubada masigi wafam masi lakhibani hai then masidai sida tara fauna dribadi honorable ministers external affairs of the union adunadi amu masigi statement si honorable akhoi leader of house tagi masigi statement amta central government da si irakpa leiti haibasina achauba ahoba amadi swai sida mengkhatpa ngamoidu wafam amadi leire aduna maram orkanda akhoi gi state government amsung central government ga coordination leiti haibasisu evidence ama aikoina ubasum aikoina ubangami observe tawbangami sir adagi amu core issue haibasida honorable leader of the house adagi sometimes by the union minister's home mangna su haigi manipur gi thoiba thodok wathok sidi masidi high court ki order amana scheduled tribe ki meitei sing scheduled tribe chanbagi arigum demand or the order of the honorable high court high na masigi related tawi haidna thamki aduna core issue si masi aikhoi phajana house dai sida khana nabasu sarkar sina these are the core issues but not raised up not put up on the table to discuss in this August house sigi house sidadi khana nabadi hairiba issue mayam scheduled tribe ki leiriba mayam issue mayam singsi amaga phajana wari watai sanana bu wafam pukhalkhibdi leitri aduga public ki adagi platform kaya da adagi news interviews kaya mayam jadi core issue mayam haibidi sir aduna masi sisu aruba kramaina aikoina core issue mayam di government sina haibidi aduga house discuss taunanaba matter dudi the core issues like tribal gi akhoi gi EST chananaba gi wafam adagi illegal immigrant hoi handak akhoi gi illegal immigrants sigi matangda masi thidoknanaba inquiry committee ma semgiba khotkiba masi su development amani adu akhoi yaningi sir akhoi su dum yaujari loinana sir asugumba mayam singsina core issue mayam sing asi asidagi akhoi thokleiba mayam singsi leire sir then honorable leader of the house na manipur ki miyam prajada hai khiba thambi khiba honorable union ministers of BJP thamkiba wafam miyam sing asina then it's come to the point that ngasigi thoiba violence sidi aikhoi sarkar sigi masigi accountability and the responsibility masigi daita punamak sidi sarkar asini haiba sidi haijediba haibidiba phongdokhiba miyam sina tasenge taru adun sir masigi makhasi sarkarna aikhoi madugi asoibadu akoina namjanjabadi natte sarkarna soi haiba wafam si leirabanina aikoina masi athuba matamda solution porakna bo honaba haiba si sarkar gi loophole sarkar gi negligence the negligence of the machineries of the government adai tongan bo home gi asoiba mayam lei haibadudi aikoi gi conscience head to the executives mayam singna high krabanina masigi hi athuba kari road map lokhot pigidori sar ngasidi home nina aikoi gi state sigi parja singna assembly hayeng adagi hangsi tang 32 chathaga dabasidi aikoi leiriba mayam singsi adum aikoi the questions and answers debate adum khara tawraga adum chathigani issue asidi chathariba session asida home gi nainariba wafam asida yamna concrete oiba road map ama naina hodaba taragadi sir parjana question hangakani to the 60 members or to the 50 members of the August house masida sida question se adum aikoi gi tang 32 matung di hangagani aduna government paibi dibina government ki wafam mayam ama phongdok pikre mamangda adugi responsibility claim adagi madugi failures of the government mayam thambikre sir aduna concrete road map ama
ngasi home paibiriba honorable chief minister na masi phajana clear oina aikhoi na su support tawjaba yaba adagi aikhoi su chenjaba yaba shanti gi wafam sidi aikhoi sidi politics haibo wafam leiroi sir aikhoi congress ni bjp ni habigi wafam aikhoi da sunglai leiroi sir maramdi masidi is a question of life and masidi is a question of Manipur, the ideas of Manipur. Aduna sir aikhoi mafam sida aikhoi politics ki wafam sunglai leijaroi sir aduna masi ngasi home paibi dibana ngasi gi yamna concrete road map se ngasi house da thambiu aduga aikhoi tare tara thungna naina si sir aduna trabadi aikhoi masi ningbu thungba khara watkani haiduna ngasi gi matang da thamjiningi loinena sir aikhoi ningsing jabada masi gi huzik life in the property sigi matang da ningsing bayai sir honorable supreme court na masida yamna clear roiba verdict ama khoi pibi khiba lai safety to life and the property of citizen is state's responsibility the supreme court haidana supreme court na masigi life ngakpa bipung khudingmaki arigumba yum kai lan thum ngakpa haibase masi bharat ki संविधान na piriba article number 21 article number 300A asida piriba sida natana another ruling ama supreme court na pikhiduna safety to life I repeat safety to life and the property of citizens is the state's responsibility sir swaida sarkar sigi karino rakadu response aduga makha kari aikhoi road map si kari to gidunyo haibasi Supreme Court ki direction simak na su Supreme Court ki ruling simak na su ngasimak house de da tangai phadana clarification pihum thoi haibasi ngasigi aigi questions failure to protect the life and the properties of the people of Manipur masida is phajana thambiba tangai phadabasi honorable leader of the house ki tangai phadab lai haibasi I am remind tawjari sir loinena sir asigumba awaba mayam si Laiba government na aikhoi soi khiba mayam adagi sarkar na su dum haje khiba mayam singsida wari ba sidi so the suffering sir aikhoi mayam na ngasi thengnari ba mayam tha kaya internet ban tawkhiba adagi ngasi mak national highway kaya aikhoi punamak thingduna aikhoi punamak free movement leitri ba se masi awaba mani sir adagi loinana tongan ba sigumba awaba ban blockade mayam sigi marak sida pochai maman hengat pagi awaba punamak se ngasigi aikhoi gi lairiba wafam threat to the life of everyone unrest minds of the youths naharul singi aikhoi gi pothapam khangdaba thabak phangdabagi pothapam khangdabagi marakta asigi law and order amasung administration sigi kangkhong chaiba responsibility mayam singsi lorukta bedegi ngasi naharol sing mayam khulai paikhanrakpa mayam masing tingamduna hengalai sir loinana ngasi di sir asigumba thodok asida mi gi tang ahum dagi thokkiba thodok asidagi mi lising humpu henbana amadi mi chani hen sikhiba mi masing tingamdana missing report mayam ama loinana 11,000 of case FIR mayam local honorable prime minister parliament tham ki wafam masi punama se sir aikhoi IDPs internet displaced person mayam sing sigi wafam sida ainam serious oiba sarkar sigi consent oiba ai wafam thamjaningi move tawningi sir masi gi wafam di internet displaced person mayam sing aikhoi punamagna awana khudimakta as a humanitarian aid, people kudimak na mating pangi, sarkar na pangi, individuals na pangi, civil society organization na pangi, mapandagi kaya tharaga internet displaced person mayam singsa unlimited helps mayam ama mating pangi sir. Adubu madu punamak ningba tungba kauba sunglai leiroi sir. Makhoi gi maru oiba wafam amasung demand aikhoi punamak na tabi basangi August House asina government asina tabi basangi sir. Aduna marap oirakanda internet displaced person mayam sing aikoina matam gi temporary arrangement temporary administration tawbasinadi makoi da ningba thungba sungam ngamoi maram di sir ningsing biu khanthabiu haukiba sahi sa kaya
ꯑꯩꯒꯤ ꯏꯄꯥ ꯏꯄꯨꯒꯤ ꯍꯥꯡꯇꯛꯇꯒꯤ ꯌꯨꯝ ꯀꯩ ꯇꯞꯅ ꯇꯞꯅ ꯁꯦꯝꯒꯠꯆꯔꯛꯄ ꯃꯌꯥꯝ ꯕꯣꯝ ꯕ꯭ꯂꯥꯁ ꯇꯧꯗꯨꯅ ꯊꯨꯒꯥꯏꯈꯤꯕ ꯃꯩ ꯊꯥꯗꯣꯛꯈꯤꯕ ꯎꯏꯐꯨꯟ ꯇꯥꯅ ꯑꯣꯟꯈꯤꯕ ꯌꯨꯝ ꯀꯩ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯅꯤꯡꯁꯤꯡꯉꯨꯕ ꯃꯤꯀꯨꯞ ꯈꯨꯗꯤꯡꯗ ꯇ꯭ꯔꯣꯃꯥ ꯁꯨꯝ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤꯃꯁꯨ ꯅꯤꯡꯁꯤꯡꯕꯤꯌꯨ ꯁꯥꯔ ꯃꯔꯝ ꯑꯗꯨꯅ ꯉꯁꯤ ꯏꯟꯇꯔꯅꯦꯠ ꯄꯥꯔꯁꯟ ꯃꯌꯥꯝꯁꯤꯡ ꯏꯟꯇꯔꯅꯦꯠ ꯗꯤꯁꯄ꯭ꯂꯦꯁ ꯄꯥꯔꯁꯟ ꯃꯌꯥꯝꯁꯤꯡ ꯑꯁꯤꯅ ꯋꯥꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤꯒꯤ ꯋꯥꯈꯜ ꯔꯦꯁꯂꯦꯁ ꯑꯣꯏꯕ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯃꯁꯤ ꯁꯔꯀꯥꯔꯅ ꯑꯩꯅ ꯍꯥꯏꯖꯈꯤꯕꯗꯨꯅꯤ ꯑꯣꯅꯔꯦꯕꯜ ꯒꯚꯔꯅꯔꯒꯤ ꯑꯦꯗ꯭ꯔꯦꯁꯇ ꯁꯥꯐꯒꯗꯕ ꯃꯐꯝꯗ ꯑꯩꯈꯣꯏ ꯊꯩꯗꯣꯛꯈꯤ ꯍꯥꯏꯕꯗꯨ ꯁꯥꯐꯒꯗꯕ ꯃꯐꯝꯗꯨ ꯃꯌꯨꯝꯗ ꯉꯥꯛꯑꯒ ꯊꯝꯃꯝꯃꯒꯗꯤ ꯁꯥꯐꯕ ꯃꯐꯝ ꯍꯦꯟꯅ ꯑꯣꯏꯔꯝꯒꯅꯤ ꯑꯩꯅ ꯒꯚꯔꯅꯔ ꯑꯦꯗ꯭ꯔꯦꯁꯇ ꯃꯦꯟꯁꯟ ꯇꯧꯕꯤꯗꯦ ꯍꯥꯏꯕꯤꯈꯤꯕꯗꯨ ꯑꯗꯨꯃꯛꯅꯤ ꯁꯥꯔ ꯃꯔꯝ ꯑꯁꯤꯅ इंटरनेट डिस्प्लेस पर्सन मैम से सर अखोन करीगुब कांदा सिगुब यामना सीरियस इश्यूज सीरियस वायलेंस असिगुब मैम सिंगसिददी अखोन अतोप पॉलिटिकल पार्टी सिंगना राजनीति हाइना खक्सु लौबिगनु सर सजेशन अफब ओइरदी लौसुबिबा मिट नाकोंग ओइगनी हाइना आइना सजेशन ओइना थमजगे सिमदि सर अखोन इंडिया ब्लॉकना वाफम कया इंटरनेट डिस्प्लेस पर्सन की मतंग थमी हौकिबा जुलाई की तांग कुंथ्रा हौकिबा जुलाई की तांग कुंथ्रा सिदा इंडिया ब्लॉकना इंटरनेट डिस्प्लेस पर्सन सिंगी केम अमगी रिलीफ केम अमगी मयादा मखोई पुन्ना फमगा इंडिया ब्लॉक की टीम अमा फमगा मखोई की पॉलिसी कया सेंबियो हाइदना सरकार वाफम थमी सर मखोई से इंडिया ब्लॉक ने बीजेपी की ग्रुप नत्ते हाइदुना खनबीगनु सर मसी अखोई मणिपुर की प्रजा ngakतनी राजनीति तौजब कांगुनी मखोइना पीबीरक्प सजेशन सु लौबीबदा अफब ओइरक्प याय हाइना आइना सजेशन तौजगे सर मरम अदुना मसी करिगिनो इंटरनेट डिस्प्लेस पर्सन सिंग असिगी अनौब लो अमा ngasi हाउसida चथरिङैसिदा हाउस असिदा सरकार ने पुथोकपिरसु याय अखोइना पुथोकचरोसु पुथोकचरके इंटरनेट डिस्प्लेस पर्सन सिंग की अनौब लो अमा सेंबिसी सा यारबदी आई मूव टू मेक ए न्यू लॉ टू मेक ए न्यू पॉलिसीज फॉर द इंटरनेट डिस्प्लेस पीपल करमाइना सेमगनी हाइबदुसु आई सजेशन तौजगे आइगी इचम चंबा सजेशन नि सर पॉलिटिकली तौजब नते सर मकोई सर असिगुंबा administrations of evacuees property हाइबदी सर आइना थमजबदा करिगुंबा इंटरनेट डिस्प्लेस पर्सन मैम सिंगी मांगख्रब लनथुम मांगख्रब युम कई प्रॉपर्टी मैम सिंग मसीगी लो अमा सेंबिरे हायरगा मसी फजना अखोइगी गवर्नमेंट ना मेंटेन तौदुना थम्बिननबा हयें शांति हंजलब कांदा मसी शांति हंजलब कांदा मखोइगी मांगखिबा पोचै मैम सिंग अदो मसा मसागी मखुत अमुक हंजलकपा यानबा लो अमा सरकार सिना अखोइना स्टेट की ओइबा लो अमा सेमगदी मसी मखोइदा यामना हराउगदबा अमसु मखोइदा चरांगना रोइदबा पोजीशन से मखोइदे लेरकपा याय अखोइगी ऑगस्ट हाउस सिना मखोइगी कॉन्सन तौबिरी 60 MLA और सो अदुना मसीना अखोइ पुनमक्सिना मखोइगिदमक लो अमा सेंबिरे अदुगा मखोइगिदमक हयें शांति लाकांदा मखोइगी मांगखिबा मैम सिंग हंजल अनि खलुबदा मखोइ हेन हराउरकपा अमसु मखोइदा लैरिबा ट्रोमा मैम सिंग से मसी मांगखिबा याय सर मसीगी लो सी अतोपा स्टेट सिंगदा लೈ अदुगा अखोइ मणिपुरददी मसीगी लो से कवर तौदे अखोइ मणिपुरदा करिगी तौदोइनो अदई करिगी लेरमद्रिबनो हारबदी हान मणिपुरदा सुगुंबा थोखिबसिदा सेमननबा अखोइ खनखिबा लैते अदुना सर मसीगी करिगुंबा एडमिनिस्ट्रेशन ऑफ इवाक्यूइज प्रॉपर्टी हाइबसिदा मसीदा अखोइना लो अमा सेमबदी एक ओइना अमा लेरनी सर मसी लैबा मतमदा मखोइगी मांगखिबा मयाम सिंगसे हौजिक्ति फॉर टाइम बिंग DC ना मखोइगी मांगखिबा मयाम अदगी मखोइगी अरेंजमेंट मयाम सिंगसे कंसर्न DC सिंगना तौबिरी करिगुंबा मसीगी लॉसी अखोइना सेम तारबदी सर मसीगी अखोइना स्टेट गवर्नमेंट ना मसीगी सम ऑफिसर खरा मखोइगी दमकता थबक ओइना अखोइगी थवोइना मखोइगी मसीगी अखोइगी इवाक्यूइज प्रॉपर्टी मयाम सिंग अखोइगी मसीदा चेलखिबा लांजिनखिबा मयाम सिंगी प्रॉपर्टी सिंग फजना अखोइगी एडमिनिस्ट्रेशन तौननबा अदुगी ऑफिसर मैम खरा तौरकान मखोइगी फजना मेंटेन फजना प्रोटेक्ट तौननबा थंबीबा तारबदी मदुगी लो ओइना लेरबदी DC दी सर
ngasi aikoina pura government gi law ma leitabnina DC adum mathang mathang hongkhigani DC mathang mathang adum transfer satkhigani adagi officers SDO maya mathang mathang adum transfer satkhigani promotion satkhigani aduna makhoina concern oibase makhoi serious oidabe yai makhoi gi leiriba mayam sing ado potchai mayam sing ado phajana protect tawtabe yai madugi negligence lakpa yai akhoi matam gi khonglei matungina haukiba matam si sum tamna tamna haukiba gi matungina makhoi gi awana mayam sing ado DC na su tamna tamna komthorak pa yai sir aduna masi aikoina law si semba taragadi masi makhoi gi pulamaki mi 60,000 sigi makhoi registration ama phajana government na tawbigani law sigi matungina ado makhoi mipung khudimaki property mayam mangkhiba lam mayam sing do phajana registration tawbiri hairkanda madugi tawrabadi makhoi ta kitang makhoi wakhal da safarakani haina khali sir masigi si example oina thamjarabada masi Jammu Kashmir da lai yamna irang thokan ba jaga singda atop state singda masigi thokkiba tongan tongan bo mamangda akhoi communal class thokkiba mayam mafam singda masigi administration of the evacuees property haibasi state ta law ma semakanda administration adu ngaknanaba ta oin officer khara madu akhoi law du gi matuina provision mayam sing adu happy harkanda madu phajana ngaktana khotna laikhiba santi lakanda normalize tawrakanda makhoi makhoi gi property du hanjan khiba adigumba akhoi gi ek law mayam ma leitaba nati sir aduna sir masi sembi yaragadi sembiyo haibasi aina akhoi gi ngasigi home gi khanabasi da thamjari adugo loina naina losinjarakpada sir sarkar sigi leibiriba mayam handak honorable governor akhoi anauba ma lakhre mahaki aroiba statement da ignorance of the government hairami aduna masi asi akhoi gi asugumba mayam adagi sarkar gi mamang da thokki statement mayam singasi punamak nei ne rukanda akhoi nanghounana manipur gi rang si loisinana ba akhoi nahunaba akhoi khanaba tangai fadabadu lae ngasigi home department sida khanaba tangai state government sigi akhoi gi road map si phajana amuka nei ne repeat tawna thamjari aroiba point da sir ngasi manipur gi hausi manipur lai ri irang si karigumba kanda nei nei sir karigi damakta central government gi role si effective oidribno karigi damakta state government gi role si effective oidribno adagi state government su hana haiki su dum leire union minister na haiki dum leire tongan tongan ba mantri singi union minister gi state singi versions mayam singi different of opinions mayam lak pasida aikoi confused taw to nate sir confused tawi aduna aikoi sometimes masigi kok ngawbo mayam sing si aikoi lei aduna aikoi na masi karigumba kanta su khali manipur da thoiba thodoksi aikoi gi sarkar na thaja gadaba security force mayam thajadi haigalai bini sir Assam rifle lokthokhi dawni haiba sarkar sina akhoi gi cabinet decision lokholai bini sir amasu lokthorei bini masi pulam agasi karino karigi damakta akhoi gi union government na mahaki paramilitary force mayam Assam rifle karigi control tawraktribano adugi state government cabinet decision lawrakanda karigi lokthokpa horai bano karigi damakta state government cooperation piraktribano community amakaki karigi support tawi hairibano wafam mayam sing si lai civil society organization na lai community amaga ko magi adi central government gi policy amagi makhada chathagadaba security gi administration mayam sing adu different opinions of aikoi gi views mayam sing si aikoi gi lai basi karigi no hairabadi sir mafam sida aikoi central government na double standards aikoi gi foreign policy mayam lakwa aikoi ui sir adagi state government na tawningi haiba wafam kaya DGP sindue harimni central government na adagi advisor to chief minister central government happy haribni sir chief secretary direct central government happy haribni this is a question of article 355 sometimes honorable leader of the house nasu the core issues haibasi it is very much related with the article 355 external aggression and internal intervention. This is very much related with the article 355. Aduna, honorable leader of the house na hari basuna dum signifies itself. Adurdi sir masideshida ningsing bayai
July ki tang taret 2023 Eric Garcetti, the ambassador of USA to India, mahakna mahaki tweet amsung akhoi gi national paper international paper kaya da thamki mangna thamki basi hairiba ambassador to India sida mahakna thamki basi yamna serious concern oi sir masi aikoina karigumba kanda nainaba tangai fadaba lei ai masi gi se thamjage sir matam kitang pibiyo sir. US ready to help in Manipur if asked, says Eric Garcetti. Mahangna thamki July gi aikoi gi tang taret sida 2023 da thamki. Mahangna hai sir mahaki statement du da hai. Mr. Garcetti said, "We stand ready to assist in any ways if asked. We know it is an Indian matter, and we pray for peace and that it may come quickly, because we can bring more collaborations, more projects, more investments, if that peace is in the place." Hi, sir. Mr. Garcetti na hi. Karidamakta state asigi pikrab state asigi issue sibu America gi ambassador ramana internationally masi focus tawraibno. Sir, is a very important issue, sir. Again, sir, July tang tramari kan Canada 2023 European Parliament asks India to act promptly to end Manipur violence. Sigi Parliament da European Parliament da MPs mayam singsina mifam phamakanda asigumba Manipur gi matang sida India government akanba pressure lai. It is very much related with what we have geopolitical also, and also the international politics over here in this region, sir. Again, sir, July 25, 2024, yamna tienba matam si kuigitri, sir. Do not travel to Manipur, USA na toy, sir. United States warns against traveler to Manipur. Masi asauba yamna maruiba akoina somda tourism gi G20 summit. Adagi somda look is and converted to act is. Masida lairiba port sida America gi citizens sing chatpiyaroi hairibasi. Masina maram oirkanda atopa leibak sing di karamna lakadege. America gumbana akanba warning magi citizens sida pibada India gi khabar khudimakta international gi khabar khudimakta hairaga asigumba America gumba leibak superpower amana Manipur gi lamda chatpayaroi hybrid restriction prohibition. Sir, at the same time, sir, supports by the China, Ahoigi, Myanmar gi junta, Adna Masigisi, Adigi, sir, Sahi Amuk Kragi Mamangda, Washington DC, the Moigi newspaper Amada, Modi's sitting on the fence on the issues of Indo-Myanmar related matter. High Washington DC the E. sir. Aduna Washington DC the Modi ji, Honorable Prime Minister na Manipur gi amasung Myanmar gi issue India amasung Myanmar gi Junta army gi lariba iho masida ngasi alairiba Modi ji na masigi wain bichar asi taude aduga masi democracy amarom da America da harga American harkudu dum inba amarom da China harkudu China dum harkudu dum inba aduna ngasai America gi Washington DC the phone newspaper amada Modi sitting on the fence hai aduna masi punabaksi
tapna tapna nainerur kanda nainaba kangbu khara sum nainerur kanda di why was and why is Mr. Honorable Prime Minister Shri Modi is silent on Manipur issue? It comes true, sir. Punamakshi America ki pressure, China ki pressure, Russia ki pressure, and the statements of the different ambassadors and countries. Masina maram oirakanda masigi issue si akhoi Assam Rifle ki role at the state governments defunct tawriba the role masi punamakse masi akhoi ngasai gi the failure of the foreign policies of India. Masi akhoi in Manipur gumbase masi daisida neglect tawbiba aduga akhoi gi leiriba akhoi protect tawna the core issues of the chief ministers. Mapandagi changa iba foreign immigrants mayam sing ngakti haibi issue the irang tawriba the core issues of the chief ministers now and the actions taken by the union government masi punomaksi law in statements related with Harakanda ngasi the reason why prime ministers of India didn't have any speech did not visit Manipur so far. And this is all about the policies of the Indian government. Aduna maramurkanda I confused with sir the role of the Union government, the role of the state government. Still we confuse. Maramaduna ngasi statement different versions. Adagi the role of the central government, the role of the state government. Ngasi state government ki tawgadaba the certain areas of the state government ngasi su the Delhi government na makut tingjan tawribagi maram punama asi yamna maru oi sir aduna sir masi phajana ngasi home na clarify tawiu aduga ngasi aikoi nongnini khanagadaba akhoi gi deputy CLP leader ngasi thambiki baduni aikoi na masigi prime minister unanabagi wafam laiba pot punamak aduga ngasi bhokta aikoi gi ratha jatra gi Kang accident amada mi manga turuk sibadadi Honorable Prime Minister na Twitter message pi condolence message adagi All India Radio ta Ratha Jatra gi mi turuk sibakandadi Honorable Prime Minister of India na All India Radio ta broadcast away. And why about Manipur issue? He never tweeted in his Twitter. He never spoken to the All India Radio. He never mentioned in his Man Ki Baat. Why it is so? Maramaduna ngasi praja singna hangiba singse is very much related with this thing. Aduna masi phajana aikoi August House sinda decision ama lawinaba matam madu oire sir aikoina sarkar da maran thaijanba natraga thaijanba adagi sarkar na opposition da maran thaijanba natraga thaijanba forget it about all these things. Let us forget it about all these things, sir. Aduga aikoi punaman ngasidi August House sina ngasi to protect our integrity, to protect our state, sir. Aikoi ngasidi House sina karigumba solution amadi ngasi August House sa thari ngai sida home gi khanaba sida decision khara lausi amasung ngasi Manipur singak pa matamda we need a strong state government. Aikoi akanba state government asigi government amadi tangai fadaba lai haibado now we have. Maramaduna sir ngasi aikoi awa ana nangaba IDP singi policy amasung leba kasi karam na ngakani amasung shanti porkani ngasi aikoi macha sing tilhau thau gi bak issue aikoi state government sina salaiba ngamaktrabada aikoi gi leba kasi ngakpagi wafamdi how can we do it, how can we protect it? It is quite impossible, sir. Aduna ai lotion jage ai point si sir aduna masi punomaksi ngasi house sina aikoi masigi concrete oiba road map ama pibidrabadi aikoi hayeng digi assembly session yaudru su yare sir. Thank you, sir.